ꯑꯁꯣꯝꯗꯅ ꯂꯨꯁꯤꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯗꯅ ꯃꯄꯨꯔꯣꯏꯕ ꯇꯣꯂꯦꯟ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯇꯣꯃꯣ ꯉꯝꯃꯔꯤ ꯊꯥꯔꯤꯛ ꯊꯥ ꯑꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯁꯛꯂꯦꯟ ꯆꯥꯔꯒ ꯇꯨꯝꯊꯈ꯭ꯔꯤ ꯂꯨꯁꯤꯒꯤ ꯋꯥꯈꯜꯗ ꯃꯣꯟꯅꯤ ꯏꯕꯨꯡꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯋꯥꯈꯜ ꯂꯥꯡꯇꯛꯅꯔꯤꯕꯁꯤ ꯀꯔꯤꯃꯠꯇ ꯂꯥꯡꯇꯛꯅꯔꯣꯏꯀꯣ ꯏꯕꯨꯡ ꯅꯪꯁꯨ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯨꯅ ꯂꯩꯌꯨꯀꯣ ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯒꯤ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤꯒ ꯊꯪꯅꯕ ꯌꯦꯅ ꯈꯥꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯛꯏ ꯀꯩꯅꯣ ꯃꯈꯣꯜ ꯑꯁꯤ ꯑꯩꯅ ꯉꯔꯥꯡ ꯇꯥꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩꯗꯅ ꯑꯗꯨꯕꯨ ꯑꯩ ꯉꯔꯥꯡꯗꯤ ꯃꯈꯣꯜ ꯑꯁꯤꯅ ꯁꯨꯝꯃꯠꯈꯤꯕꯅ ꯃꯄꯥꯂꯥꯡꯗ ꯈꯟꯊꯗꯨꯅ ꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯛꯂꯔꯣꯏ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯨꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯁꯤꯜꯗ ꯆꯣꯜꯂꯤꯉꯩ ꯃꯅꯥꯀꯣꯡ ꯑꯗꯨꯝ ꯃꯦꯟꯁꯟ ꯈꯥꯡꯉꯒ ꯂꯩꯔꯤꯉꯩꯁꯤꯗ ꯑꯉꯥꯡ ꯀꯞꯂꯝꯕꯗꯣ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯑꯉꯥꯡ ꯑꯗꯨ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡ ꯑꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯤ ꯆꯠꯂꯤꯕꯗꯨꯁꯨ ꯆꯨꯝꯅ ꯆꯠꯄ ꯅꯠꯇꯦ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨꯁꯨ ꯗꯝ ꯍꯥꯏꯗꯨꯅ ꯁꯥꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯇꯨꯅ ꯆꯠꯂꯤ ꯂꯨꯁꯤꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯝꯕ ꯑꯗꯨ ꯂꯧꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯑꯉꯥꯡꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯧꯅ ꯇꯥꯔꯤ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯑꯉꯥꯡ ꯑꯁꯤꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯉꯝꯕꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯤꯔꯨꯗꯣꯏꯅꯣ ꯇꯨꯝꯃꯗꯨꯝ ꯊꯦꯝꯂꯒꯦꯗ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯆꯠꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯖꯨꯔꯤ ꯃꯈꯥꯗꯨꯗ ꯂꯦꯞ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯨꯁꯤ ꯑꯗꯨ ꯇꯨꯝꯒꯦ ꯇꯧꯔꯝꯕꯗꯨ ꯈꯪꯉꯤ ꯊꯥꯔꯤꯛ ꯊꯥꯗꯨꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯇꯨꯃꯨꯡ ꯑꯗꯨꯗꯤ ꯏꯁꯤꯀꯩ ꯇꯨꯝꯊꯈꯤꯕꯅ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ ꯊꯥꯔꯤꯛ ꯊꯥꯅ ꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤꯗꯣ ꯃꯄꯥꯜꯗꯔꯥ ꯃꯥꯅꯤ ꯏꯃꯥ ꯃꯄꯥꯜꯗꯅꯤ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯉꯥꯡ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯌꯥꯝꯅ ꯈꯟꯖꯤꯟꯕ ꯐꯠꯇꯦꯁꯤ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯃꯄꯥꯜꯗ ꯂꯩꯕꯅꯤ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯃꯍꯥꯛꯅ ꯁꯣꯛꯄ ꯉꯝꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯁꯔꯨꯛ ꯏꯃꯥ ꯇꯨꯝꯊꯣꯛꯂꯁꯤ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯊꯥ ꯑꯃꯗꯤ ꯂꯨꯁꯤ ꯑꯗꯨꯁꯨ ꯇꯨꯝꯕ ꯊꯦꯝꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯞꯂꯝꯕ ꯂꯥꯎꯔꯝꯕꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯃꯔꯣꯝꯗꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯇꯣꯂꯟ ꯑꯗꯨ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯎꯅꯕ ꯆꯠꯈꯤꯗ꯭ꯔꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯃꯁꯤ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯏꯆꯝ ꯆꯝꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯂꯧ ꯈꯔꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜ ꯑꯁꯤ ꯀꯧꯔꯒ ꯁꯥꯟꯅꯕꯅ ꯐꯒꯗ꯭ꯔꯥ ꯊꯋꯥꯏ ꯃꯤꯔꯤꯜ ꯀꯧꯕꯁꯤꯁꯨ ꯃꯈꯜꯗꯤ ꯌꯥꯝꯃꯤꯁꯤ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜ ꯀꯧꯕ ꯅꯨꯄꯥꯒꯤ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜ ꯀꯧꯕ ꯃꯈꯜ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯀꯔꯝꯅ ꯀꯧꯁꯤꯒꯦ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜ ꯀꯧꯕꯒꯨꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜ ꯑꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯧꯔꯒꯦ ꯃꯈꯣꯏ ꯇꯨꯝꯊꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯎꯈ꯭ꯔꯕꯗꯤ ꯈꯪꯈ꯭ꯔꯕꯗꯤ ꯑꯩ ꯃꯤꯋꯥ ꯇꯥꯕ ꯁꯣꯏꯔꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯤꯜ ꯑꯗꯨ ꯀꯧꯔꯒ ꯁꯥꯟꯅꯔꯒꯦ ꯃꯥꯒꯤ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯃꯄꯥꯜꯂꯥꯡꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨꯗ ꯂꯥꯛꯏ ꯃꯃꯥꯡ ꯁꯪꯒꯣꯏꯒꯤ ꯀꯥꯆꯤꯜ ꯑꯣꯏꯔꯞ ꯃꯍꯥꯛ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯂꯦꯇꯟ ꯊꯥꯎꯃꯩ ꯑꯗꯨ ꯃꯃꯥꯡꯗ ꯈꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯡꯗ ꯂꯣꯏꯅꯃꯛ ꯂꯥꯇꯣꯟꯊꯛꯇ ꯈꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯄꯟꯊꯔꯤ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯁꯤꯒꯤ ꯃꯁꯤ ꯑꯃꯗ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯂꯣꯡꯎꯞ ꯑꯗꯨꯁꯨ ꯂꯧꯊꯣꯔꯛꯏ ꯂꯣꯡꯎꯞ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯊꯝꯃꯤ ꯑꯗꯨꯒ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯃꯌꯨꯝꯑꯣꯟ ꯃꯁꯤꯜꯗ ꯂꯩꯔꯣꯜꯁꯣꯟ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯆꯠꯄ ꯀꯥꯐꯩ ꯍꯥꯏꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯈꯨꯠ ꯈꯜꯂꯒ ꯀꯧꯕꯒꯨꯝ ꯀꯧꯔꯤ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯁꯣꯝꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯕ ꯃꯇꯝꯗꯅꯤ ꯇꯣꯂꯟꯅ ꯍꯟꯖꯤꯟ ꯀꯧꯔꯛꯂꯕꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯉꯥꯗꯨꯗꯒꯤ ꯊꯋꯥꯏ ꯑꯃꯃꯝꯗꯤ ꯇꯣꯂꯟꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤꯠꯂꯛꯇ ꯇꯤꯟꯗꯨꯅ ꯄꯥꯏꯔꯛꯏ ꯃꯉꯥꯜ ꯅꯥꯏꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯏꯔꯛꯂꯤꯕꯗꯣ ꯇꯣꯂꯟꯒꯤ ꯃꯃꯤꯠꯇ ꯎꯔꯤ ꯂꯥꯛꯂꯦꯗꯅ ꯑꯩꯅ ꯈꯟꯖꯕ ꯄꯨꯝꯕ ꯃꯍꯩꯗꯤ ꯌꯥꯜꯂꯕꯣꯏꯔꯦꯀꯣ ꯂꯥꯎ ꯑꯁꯨꯝꯅ ꯇꯣꯂꯟ ꯑꯗꯨ ꯃꯈꯨꯠ ꯈꯠꯀꯠꯇꯅ ꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯃꯄꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯏ ꯇꯣꯂꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯑꯒ ꯊꯋꯥꯏ ꯃꯤꯔꯤꯜ ꯑꯅꯤ ꯑꯗꯨꯁꯨ
ꯄꯥꯏꯁꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯄꯗ ꯇꯣꯂꯟ ꯑꯗꯨ ꯃꯁꯤꯗ ꯂꯥꯏꯔꯣꯜ ꯑꯃꯁꯨꯡ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤ ꯑꯗꯨ ꯂꯣꯡꯉꯨꯞ ꯑꯗꯨꯅ ꯈꯣꯡꯎꯞ ꯎꯞꯁꯤꯜꯂꯤ ꯑꯁꯨꯝꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯂꯣꯡꯉꯨꯞꯅ ꯎꯞꯁꯟꯕꯗ ꯑꯁꯣꯝꯗꯗꯤ ꯇꯣꯃꯥꯜ ꯑꯃꯗꯤ ꯁꯥꯎꯕꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕ ꯑꯗꯨ ꯃꯪꯂꯥꯛꯅꯕꯒꯨꯝ ꯃꯁꯥꯗꯨ ꯏꯛ ꯍꯥꯏꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯊꯨꯛ ꯍꯧꯒꯠꯂꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝ ꯑꯃꯥꯏꯕ ꯇꯣꯂꯟꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯠꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯇꯣꯜꯍꯟꯅ ꯉꯁꯤ ꯑꯩꯅ ꯐꯥꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯂꯒꯅꯤ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯌꯥꯔꯒꯅꯤ ꯑꯐ ꯐꯠꯇ ꯑꯃꯗ ꯈꯟꯗꯕ ꯉꯝꯂꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯦ ꯂꯣꯡꯍꯨꯞ ꯅꯪꯁꯨ ꯂꯦꯡꯗꯨꯅ ꯂꯩꯔꯣꯀꯣ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯗꯦ ꯂꯥꯏꯒꯤ ꯋꯥꯌꯦꯜꯅꯤ ꯂꯣꯡꯉꯨꯝꯅ ꯎꯞꯂꯕꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯈꯣꯏꯁꯨ ꯅꯥꯟꯊꯣꯛ ꯂꯤꯊꯣꯛꯄ ꯌꯥꯗꯦꯀꯣ ꯂꯥꯇꯣꯟ ꯑꯃ ꯂꯣꯡꯉꯨꯝ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯑꯍꯧꯕꯗꯨꯗ ꯀꯨꯞꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯂꯥꯏꯔꯣꯜ ꯑꯃꯁꯨꯡ ꯂꯥꯒꯤ ꯃꯊꯛ ꯑꯗꯨꯗ ꯅꯨꯡꯄꯥꯛ ꯑꯃꯅ ꯂꯝꯃꯤ ꯃꯍꯥꯛꯁꯨ ꯄꯟꯊꯗꯦ ꯂꯥꯏꯇꯟ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏ ꯏꯃꯨꯡ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯉꯒ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯕꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕ ꯑꯗꯨꯁꯨ ꯉꯟꯇꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯁꯥꯁꯤꯡ ꯑꯗꯨ ꯇꯣꯂꯟ ꯍꯣꯏꯗ ꯆꯠꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯉꯥꯎꯕꯒꯨꯝ ꯄꯪꯀꯛ ꯑꯣꯏꯈ꯭ꯔꯤ ꯑꯐ ꯐꯠꯇ ꯀꯔꯤꯃꯇ ꯈꯟꯗꯦ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯤ ꯇꯣꯂꯟꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯑꯁꯤꯅꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯄ꯭ꯔꯞ ꯁꯦꯡꯗꯣꯛꯂꯒ ꯇꯣꯂꯟ ꯍꯣꯏꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ ꯑꯅꯤ ꯑꯗꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯤ ꯇꯣꯃꯥꯜꯅ ꯏꯇꯥꯎ ꯆꯥꯎꯕ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯇꯥꯎ ꯑꯩ ꯃꯥꯃ ꯇꯣꯜꯍꯟꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯧꯕꯅꯤ ꯏꯇꯥꯎ ꯑꯩ ꯏꯇꯥꯎꯒ ꯍꯧꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯃꯥꯃ ꯇꯣꯜꯍꯟ ꯑꯗꯣ ꯃꯁꯛꯄꯨ ꯌꯥꯝꯅ ꯎꯅꯤꯡꯉꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯇꯣꯃꯥꯜꯅ ꯑꯩꯁꯨꯅꯤ ꯏꯇꯥꯎ ꯃꯥꯃ ꯇꯣꯜꯍꯟꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯣꯏꯅꯤ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯇꯥꯎꯗ ꯍꯧꯔꯣꯏꯒꯦ ꯍꯥꯏꯗꯅ ꯏꯊꯟꯗ ꯑꯗꯨꯃꯛ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎꯅ ꯆꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯃꯥꯃꯗꯣ ꯃꯁꯛ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯉꯥꯎ ꯑꯐꯩ ꯑꯃꯒꯨꯝ ꯄ꯭ꯔꯞ ꯇꯣꯜꯍꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯤꯅ ꯌꯥꯍꯧꯅꯗ꯭ꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯏ ꯑꯗꯨꯒ ꯇꯣꯜꯍꯟ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞ ꯇꯣꯜꯍꯟꯕꯨ ꯂꯥꯛꯀꯧ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯀꯧꯔꯛꯂꯕꯗ ꯇꯣꯜꯍꯟꯒꯤ ꯅꯨꯄꯤ ꯏꯕꯦꯂꯩ ꯑꯗꯣ ꯃꯍꯥꯛꯅ ꯍꯥꯟꯅ ꯇꯥꯔꯤ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯅꯣꯡ ꯐꯥꯎꯕ ꯐꯖꯅ ꯉꯥꯟꯗ꯭ꯔꯤ ꯃꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯅꯠꯇꯦꯅꯤ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯏꯕꯦꯂꯩꯗꯤ ꯇꯁꯦꯡꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕ ꯑꯁꯤ ꯃꯁꯛ ꯐꯥꯎꯕ ꯌꯦꯡꯅꯤꯡꯗ꯭ꯔꯤ ꯂꯥꯛꯍꯟꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯇꯣꯃꯥꯜ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯏꯀꯥꯏ ꯈꯪꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯃꯥꯃꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯄ ꯃꯥ ꯃꯁꯛ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯃꯥꯃꯕꯨ ꯍꯧꯒꯠꯈ꯭ꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ 이비엘레이나 까이데 ꯅꯪꯒꯤ ꯃꯥꯃꯕꯨ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯍꯧꯒꯠꯇꯣꯏꯅꯣ 마디 라이드나 아이 파우바 하고트리버니 나코이니 라꼬울로 꼬꼬라코시다 아이네 토락리버시니 아 셀로 농 파제는 알라칸들라우 마송 박나이다바 시왕앙네나 마마 아빠나가 아마타 사이다브라 ඛꯪ데 하이버니 셀로 이벨레이나 아심나 사이라바수 마코이 아니야도디 마마야도 이카이바 하이바도 마셋 아마타 파우바 뽁디 사우바나 아무 하이이 이네 카나다바다 와 ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯤꯗ ꯃꯥꯃꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯨꯜꯂꯤꯕꯗꯣ ꯃꯥꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅꯅꯤ ꯏꯅꯤ ꯃꯥꯃꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯇꯣꯂꯟ ꯑꯗꯨꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯁꯤꯡꯉꯛꯂꯤ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯇꯣꯂꯟꯅ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ 이벨레이 ꯆꯪꯉꯨ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯑꯩ ꯎꯅꯅꯤꯡꯗꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯪꯁꯨ ꯆꯪꯉꯨ ꯍꯧꯒꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯉꯥꯏꯍꯥꯛꯀ ꯇꯨꯝꯃꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯇꯝꯗꯤ ꯌꯥꯝꯅ ꯉꯜꯂꯤ ꯆꯪꯉꯨ ꯃꯁꯤꯃꯀꯣ ꯍꯅꯨꯊꯪꯗ ꯑꯁꯤ ꯍꯥꯏꯗꯨꯅ 이벨레이ꯁꯨ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯤ ꯃꯈꯥ ꯆꯦꯛꯑꯒ ꯇꯣꯂꯟꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤ ꯅꯁꯥꯗꯤ ꯁꯦꯡꯉꯛꯂꯕ꯭ꯔꯥ ꯁꯦꯡꯉꯛꯑꯦ ꯃꯥꯃꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯥꯃꯅ ꯍꯥꯏꯅꯤꯡꯕ ꯃꯥꯃꯅ ꯊꯧꯗꯥꯅꯤꯡꯕ ꯍꯦꯛꯇꯃꯛ ꯍꯥꯏꯌꯨ ꯅꯃꯥꯛ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯒꯅꯤ ꯃꯥꯃ ꯇꯣꯂꯟꯅ ꯉꯥꯏꯈꯣ ꯅꯣꯏ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯀꯟꯅ ꯉꯥꯡꯒꯅꯨꯅꯦ ꯅꯅꯦꯁꯤꯅ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯂꯥꯟ ꯁꯥꯔꯅꯤ ꯆꯠꯂꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯐꯝꯃꯒ ꯂꯩꯔꯝꯃꯨ ꯅꯪꯒꯤ ꯃꯥꯃꯁꯨ ꯏꯁꯥ ꯁꯤꯡꯉꯛꯈꯤꯒꯦ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕꯗꯣ ꯄ꯭ꯔꯞ ꯇꯣꯂꯟ ꯍꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯤ ꯇꯣꯂꯟꯁꯨ ꯃꯁꯥ ꯁꯦꯡꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯇꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤ
ꯊꯨꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯏꯕꯨꯡꯉꯣ ꯇꯣꯃꯥ ꯏꯕꯨꯡꯉꯣ ꯆꯥꯎꯕ ꯅꯪꯒꯤ ꯃꯥꯃꯅ ꯀꯧꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯑꯃꯗ ꯊꯣꯔꯛꯂꯔꯣꯏ ꯃꯇꯝꯁꯤ ꯌꯥꯝꯅ ꯉꯜꯂꯤ ꯅꯅꯦꯁꯨ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯉꯝꯃꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯤ ꯍꯧꯖꯤꯛ ꯑꯗꯨꯃꯛ ꯍꯥꯏꯍꯧꯔꯒꯦ ꯅꯪꯒꯤ ꯃꯥꯃꯅ ꯍꯥꯏꯗꯣꯏꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯁꯨꯔꯤ ꯃꯇꯝ ꯀꯌꯥꯝꯗꯤ ꯌꯥꯝꯈ꯭ꯔꯦ ꯅꯤꯡꯉꯝꯗ꯭ꯔꯕ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯑꯗꯨ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯊꯧ ꯑꯗꯨ ꯄꯥꯡꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯃꯛ ꯂꯩꯔꯤ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯥꯃꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯃꯥꯃ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯀꯧꯅꯤꯡꯂꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯨ ꯇꯧꯅꯤꯡꯕꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯃꯥꯃꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯥꯃꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯨꯄꯤꯕꯨ ꯊꯤꯔꯕꯁꯨ ꯌꯥꯏ ꯊꯤꯗ꯭ꯔꯕꯁꯨ ꯌꯥꯏ ꯄꯥꯈꯪ ꯁꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯦꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎ ꯆꯥꯎꯕ ꯆꯥꯎꯕꯁꯨ ꯃꯥꯅꯤ ꯏꯇꯥꯎ ꯃꯥꯃꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯥꯃꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯗꯕꯅꯤ ꯃꯥꯃ ꯍꯥꯏꯕꯤꯌꯨ ꯃꯥꯃꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ ꯇꯣꯂꯟ ꯑꯗꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯅꯈꯣꯏꯗ ꯀꯔꯝꯅ ꯍꯥꯏꯒꯗꯕꯅꯣ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯊꯥꯈ꯭ꯔꯤꯕ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯗꯨ ꯑꯩꯅ ꯁꯤꯟꯅꯈꯤꯕ ꯊꯧ ꯑꯗꯨ ꯄꯥꯡꯗ꯭ꯔꯤ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯖꯈ꯭ꯔꯁꯅꯨ ꯃꯁꯤꯗ ꯀꯧꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯗꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯌꯥꯏ ꯅꯈꯣꯏꯗ ꯅꯠꯇꯦ ꯑꯩꯉꯣꯟꯗꯁꯨ ꯇꯥꯏꯅꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯅꯈꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯊꯪꯅꯕ ꯈꯣꯜꯗ ꯆꯠꯀꯗꯕꯅꯤ ꯏꯕꯨꯡꯉꯣ ꯆꯠꯀꯗꯧꯔꯤꯕꯗꯨꯁꯨ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯑꯃꯥꯏꯕ ꯑꯣꯏꯔꯤꯕ ꯇꯣꯂꯦꯟꯒꯤ ꯃꯌꯨꯝꯗ ꯆꯪꯒꯗꯕꯅꯤꯀꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯥꯠꯂꯨ ꯃꯁꯤ ꯅꯪꯒꯤ ꯃꯥꯃꯅ ꯄꯥꯝꯃꯅꯤ ꯋꯥꯐꯝ ꯑꯁꯤ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯕ ꯌꯥꯗꯦ ꯈꯪꯉꯕ꯭ꯔꯥ ꯃꯁꯤ ꯈꯛꯇꯅꯤ ꯅꯪꯒꯤ ꯃꯥꯃꯅ ꯑꯇꯩ ꯍꯥꯏꯅꯤꯡꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯅꯈꯣꯏ ꯑꯅꯤꯁꯨ ꯆꯠꯂꯣ ꯅꯪꯒꯤ ꯃꯥꯃꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯅꯃꯥꯏꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯅ ꯑꯗꯨꯃꯛ ꯈꯪꯏ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯍꯧꯒꯠꯂꯛꯂꯒꯅꯤ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯤ ꯁꯤꯡꯅꯔꯕꯅꯤꯀꯣ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕꯅ ꯃꯥꯃꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯆꯒꯦ ꯏꯈꯨꯗ ꯊꯥꯡꯁꯥꯡ ꯄꯥꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯇꯨꯝꯅꯕ ꯍꯥꯠꯂꯒ ꯂꯣꯏꯔꯤ ꯃꯥꯃ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯁꯤꯒꯤꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ ꯃꯥꯃ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯍꯦꯔꯥ ꯃꯤ ꯍꯥꯠꯄꯕꯨ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕꯗꯣ ꯇꯔꯪ ꯃꯂꯪꯗ ꯃꯁꯥ ꯑꯗꯨ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯆꯠꯈ꯭ꯔꯤ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯇꯣꯂꯟꯍꯣꯏꯒꯤ ꯁꯪꯒꯣꯏꯒꯤ ꯃꯆꯤ ꯑꯃꯗ ꯂꯣꯡꯉꯨꯝꯅ ꯎꯞꯇꯨꯅ ꯊꯝꯂꯤꯕ ꯇꯣꯃꯥꯜ ꯑꯃꯗꯤ ꯆꯥꯎꯕꯒꯤ ꯊꯋꯥꯏ ꯃꯉꯥꯒꯤ ꯃꯅꯨꯡ ꯊꯋꯥꯏ ꯑꯃꯃꯝ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯗꯤ ꯂꯣꯡꯉꯨꯞ ꯃꯅꯨꯡꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯀꯗꯕꯒꯤ ꯂꯤꯊꯣꯛꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯂꯤꯊꯣꯛꯄ ꯄꯥꯏꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤ ꯑꯗꯨ ꯇꯣꯂꯟꯅ ꯊꯃꯥꯏꯈ꯭ꯔꯤ ꯑꯗꯨꯕꯨ ꯍꯅꯨꯊꯪꯗ ꯐꯠꯇꯕ ꯂꯧ ꯑꯃ ꯃꯁꯥꯅ ꯁꯤꯟꯖꯔꯤꯕꯁꯤ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅ ꯇꯝꯕ ꯉꯝꯒꯅꯤ ꯃꯁꯥꯗ ꯑꯃꯨꯛ ꯇꯦꯛꯁꯟ ꯍꯟꯖꯟꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯇꯝꯌꯥꯊꯦꯜ ꯈꯨꯜꯗꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯂꯥꯟꯃꯩ ꯑꯗꯨ ꯃꯤꯀꯞ ꯇꯞꯅ ꯊꯣꯛꯂꯛꯏ ꯉꯔꯥꯡ ꯑꯍꯤꯡ ꯅꯥꯏꯡ ꯆꯥꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯃꯍꯥꯛꯇꯤ ꯇꯨꯝꯊꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯐꯃꯥꯡ ꯑꯗꯨꯁꯨ ꯁꯣꯃꯒꯤ ꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯅ ꯂꯣꯏꯅꯃꯛ ꯑꯀꯣꯏꯕꯗꯨ ꯉꯥꯛꯁꯪꯉꯥꯡꯅ ꯂꯩꯔꯤ ꯃꯃꯤꯠ ꯑꯗꯨ ꯑꯣꯏꯔꯨꯝ ꯄꯥꯡꯂꯛꯄꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯁꯣꯃꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯎꯔꯛꯏ ꯑꯗꯨꯕꯨ ꯂꯥꯟꯃꯩ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯕꯗ ꯀꯅꯥꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯅ ꯉꯔꯥꯡ ꯍꯥꯠꯈꯤꯕ ꯁꯣꯃ ꯀꯧꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯤꯕ ꯖꯥꯠꯂꯅꯤ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯔꯤꯕ ꯑꯩꯉꯣꯟꯗꯕꯨ ꯃꯥꯒꯨꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅꯒ ꯀꯩꯗꯧꯖꯔꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯄꯨꯡꯀꯥꯎꯕꯨ ꯀꯥꯎꯏ ꯑꯩꯅ ꯉꯔꯥꯡ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯝꯈꯤꯕꯗꯣ ꯁꯤꯡꯖꯪꯅ ꯃꯆꯤꯠ ꯌꯥꯜꯂꯒ ꯂꯪꯈꯥꯏꯔꯒ ꯊꯝꯈꯤꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯍꯧꯗꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯑꯌꯨꯛ ꯑꯁꯤꯗ ꯈꯨꯟꯖꯥꯜ ꯂꯥꯛꯂꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯤ ꯃꯁꯤ ꯄꯟꯊꯥꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯩ ꯑꯗꯨ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯤ ꯃꯍꯥꯛꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯅ ꯁꯣꯃꯒꯤ ꯑꯁꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯑꯗꯨꯃꯛ ꯎꯗꯨꯅꯇ ꯂꯩꯔꯤ ꯃꯁꯤꯗꯤ ꯃꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯄꯥꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯏꯌꯦꯠ ꯑꯃꯒꯨꯝꯂꯕ ꯃꯍꯥꯛ ꯑꯁꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯁꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯑꯃꯁꯨꯡ ꯃꯁꯥꯗ ꯑꯗꯨꯃꯛ ꯏꯔꯣꯏꯅꯔꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯏꯈꯦꯡꯅ ꯏꯉꯥꯡꯉꯥꯡꯅ ꯆꯥꯏꯔꯤꯕ ꯑꯃꯗꯤ ꯌꯦꯡꯍꯩꯗ꯭ꯔꯕ ꯁꯣꯃꯒꯤ ꯃꯆꯦꯠ ꯇꯥꯔꯕ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ
ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯐꯖꯅꯒ ꯊꯝꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯌꯦꯡꯍꯩꯗ꯭ꯔꯕ ꯇꯝꯊꯤꯔꯕ ꯐꯤꯕꯝ ꯀꯥꯏꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯪꯁꯤꯟꯈ꯭ꯔꯦ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ ꯃꯥꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯖꯔꯁꯅꯤ ꯑꯗꯨꯗꯤ ꯏꯈꯦꯡꯁꯤꯡ ꯑꯗꯨ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯗꯣꯛꯈꯤꯒꯦ ꯄ꯭ꯔꯦꯞ ꯄ꯭ꯔꯦꯞ ꯊꯣꯛꯂꯛꯏ ꯃꯁꯥꯗ ꯇꯩꯔꯤꯕ ꯏꯈꯦꯡꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯃꯁꯥꯗ ꯂꯩꯇꯦ ꯁꯨꯃꯥꯡꯗ ꯆꯥꯏꯔꯤꯕ ꯏꯈꯦꯡꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯖꯔꯤ ꯍꯧꯖꯤꯛꯇꯤ ꯃꯁꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯨꯃꯥꯡ ꯊꯤꯂꯣꯡꯗ ꯆꯥꯏꯔꯤꯕ ꯄꯨꯝꯕꯗꯨ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯅ ꯂꯣꯏꯁꯤꯜꯂꯕꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯁꯥꯏꯡ ꯃꯅꯝ ꯅꯝꯕꯒꯨꯝ ꯃꯤꯌꯦꯡ ꯃꯅꯝ ꯅꯝꯕꯒꯨꯝ ꯑꯗꯨꯃꯛ ꯅꯝꯂꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗꯅꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯐꯅ ꯊꯦꯡꯅ ꯐꯥꯎꯕꯗꯤ ꯇꯨꯝꯈꯤꯗꯕꯅ ꯍꯧꯖꯤꯛ ꯈꯛꯇ ꯃꯍꯥꯛꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯣ ꯈꯣꯡꯅ ꯀꯞꯄꯤ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯅꯤꯡꯁꯤꯡ ꯀꯞꯆꯔꯤ ꯃꯍꯥꯛꯀ ꯇꯨꯝꯃꯤꯟꯅꯔꯤꯕꯤ ꯈꯨꯟꯖꯥ ꯃꯧ ꯅꯍꯥ ꯃꯌꯥꯝ ꯑꯗꯨꯅ ꯈꯨꯂꯥꯛꯄꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯖꯔꯤ ꯑꯗꯨꯕꯨ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯅ ꯁꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯉꯔꯥꯡ ꯑꯁꯤꯐꯝꯗ ꯆꯠꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯋꯥꯀꯠꯄ ꯂꯥꯛꯏ ꯃꯃꯥ ꯑꯗꯨꯅ ꯀꯞꯇꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯤ ꯈꯨꯂꯥꯛꯄꯤꯗꯨꯗ ꯑꯃꯨꯛ ꯑꯋꯥꯕ ꯃꯄꯥꯎ ꯑꯗꯨ ꯄꯥꯎꯗꯝꯖꯔꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯗꯤ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯅꯨꯡꯅ ꯁꯥꯕ ꯃꯤꯇꯝ ꯑꯃꯒꯨꯝ ꯃꯁꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯎꯡꯉꯒ ꯂꯩꯈ꯭ꯔꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯆꯥ ꯀꯩꯅ ꯃꯩꯆꯥꯛꯅ ꯁꯣꯃꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯤ ꯑꯉꯥꯎꯕꯒ ꯄꯪꯀꯛ ꯑꯣꯏꯔꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯔꯥꯡꯉꯤ ꯂꯩꯀꯥꯏ ꯄꯨꯝꯕꯗ ꯊꯤꯕ ꯌꯥꯕ ꯍꯪꯕ ꯌꯥꯕꯁꯨ ꯍꯪꯂꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯍꯥꯛ ꯄꯨꯟꯈꯤꯗ꯭ꯔꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯍꯥꯏꯅꯔꯛꯏ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨꯗꯤ ꯋꯥꯟꯊꯗꯨꯅ ꯃꯆꯥꯅꯨꯄꯥ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯕꯨ ꯁꯣꯝꯕ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯈꯣꯏꯁꯨ ꯈꯨꯟꯖꯥ ꯈꯔ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯏꯕ ꯁꯥꯔꯤꯕ ꯐꯠꯇꯕꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯟꯃꯩꯒꯤ ꯃꯌꯨꯝ ꯇꯝ ꯃꯈꯣꯏ 5-10 ꯑꯃꯗꯤ ꯂꯥꯛꯏ ꯂꯥꯛꯂꯤꯕꯗꯨꯁꯨ ꯁꯣꯃꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯅꯨꯄꯥ ꯅꯍꯥ ꯅꯨꯄꯤ ꯅꯍꯥ ꯈꯔ ꯑꯃꯒꯅꯤ ꯂꯣꯏꯅꯔꯒ ꯂꯥꯛꯂꯤꯕꯗꯣ ꯂꯥꯟꯃꯩ ꯑꯗꯨ ꯌꯥꯝꯅ ꯃꯊꯧ ꯈꯪꯕ ꯑꯃꯥꯏꯕ ꯑꯃꯒꯨꯝ ꯃꯍꯥꯛꯀꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝ ꯃꯈꯣꯡ ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯟ ꯃꯁꯤꯜꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯣ ꯈꯔ ꯆꯣꯟꯗꯨꯅ ꯏꯔꯨ ꯁꯤꯠ ꯅꯥꯟꯅ ꯂꯨꯊꯣꯛꯇꯨꯅ ꯂꯩꯖꯔꯤ ꯃꯌꯥꯝꯅ ꯆꯪꯂꯛꯄꯒꯤ ꯃꯤꯅꯤꯜꯈꯣꯜ ꯇꯥꯕꯗ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ ꯁꯣꯃꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯂꯥꯟꯃꯩꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯈꯣꯡ ꯈꯨꯌꯥ ꯈꯥꯗ ꯇꯨꯔꯔꯤ ꯁꯣꯃꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯂꯥꯟꯃꯩ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯣꯝꯕꯗꯣ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇꯒꯤꯅꯤ ꯑꯁꯤ ꯐꯝꯗ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦꯅꯦ ꯍꯦ ꯏꯕꯨꯡꯉꯣ ꯏꯆꯥꯗꯣ ꯃꯃꯥꯒꯤ ꯐꯝꯅ ꯁꯤꯟꯅꯕꯤꯌꯣ ꯏꯕꯨꯡꯉꯣ ꯅꯪ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯍꯪꯕ ꯌꯥꯕ ꯍꯪꯂꯤ ꯏꯕꯨꯡꯉꯣ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯊꯤꯕꯤꯌꯣ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯐꯠꯈꯤꯗ꯭ꯔꯕ ꯂꯥꯟꯃꯩꯒꯤ ꯃꯈꯣꯡ ꯑꯗꯨ ꯐꯥꯏꯗꯨꯅ ꯈꯣꯏꯔꯝꯗꯨꯅ ꯀꯞꯂꯤ ꯂꯥꯟꯃꯩ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯈꯣꯡ ꯈꯨꯌꯥ ꯈꯥꯗ ꯇꯣꯔꯤꯕ ꯁꯣꯃꯒꯤ ꯃꯃꯥ ꯑꯗꯨ ꯍꯨꯒꯠꯂꯤ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯞꯄꯤꯒꯅꯨꯁꯤ ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯏꯕꯅꯤ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯃꯌꯥꯝꯒꯤꯅꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯅꯕ ꯊꯤꯒꯦ ꯏꯃꯥ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯑꯗꯨꯒ ꯊꯤꯕ ꯌꯥꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯣ ꯊꯤꯔꯨꯔꯁꯤ ꯑꯩꯒꯤ इतुꯡ इनबिरऊ ꯑꯩꯅ ꯈꯪꯕ ꯆꯤꯡꯅꯕ ꯃꯐꯝ ꯈꯔ ꯂꯩ ꯃꯗꯨꯗ ꯍꯥꯟꯅ ꯆꯠꯂꯁꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯖꯔꯤꯕꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯅ ꯇꯥꯕ ꯀꯔꯤ ꯊꯣꯛꯂꯤꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯌꯥꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯈꯪꯖꯔꯕꯅꯤ ꯑꯗꯨꯅ ꯑꯩ ꯏꯁꯥꯒꯁꯤ ꯁꯤꯠ ꯅꯥꯟꯅ ꯂꯨꯖꯗꯅ ꯉꯥꯏꯔꯒ ꯂꯩꯔꯝꯂꯤꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯍꯥꯛꯅ ꯃꯥꯡ ꯊꯥꯗꯨꯅ ꯌꯥꯝꯅ ꯃꯊꯧ ꯈꯪꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯁꯥꯗꯨ ꯐꯟꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯝꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃꯗꯤ ꯅꯣꯛꯆꯔꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯁꯣꯃꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯆꯝꯅꯕ ꯍꯥꯏꯗꯨꯅ ꯐꯠꯈꯤꯗ꯭ꯔꯕ ꯂꯥꯟꯃꯩ ꯑꯗꯨꯅ ꯃꯤꯅ ꯀꯌꯥ ꯆꯪꯅꯗꯕ ꯈꯣꯡꯕꯥꯜꯒꯤ ꯏꯔꯝ ꯑꯁꯣꯡꯕ ꯍꯥꯕꯨꯡ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯨꯔꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯋꯥꯕꯅ ꯄꯣꯞ ꯇꯥꯔꯤ ꯐꯠꯈꯤꯗ꯭ꯔꯕꯁꯤꯅ ꯀꯌꯥꯗ ꯐꯖꯅ ꯁꯤꯜꯂꯤꯕ ꯂꯧꯅꯣ ꯃꯃꯩ ꯊꯪꯗꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ ꯐꯠꯈꯤꯗ꯭ꯔꯕ ꯂꯥꯟꯃꯩ ꯑꯗꯨ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄꯤ ꯑꯗꯨꯁꯨ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯃꯪꯒꯣꯜꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯈꯨꯂꯥꯛꯄꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯤ ꯑꯩꯅ ꯌꯦꯡꯖꯕꯗꯁꯨ ꯁꯣꯝꯕꯗꯣ
ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗ꯭ꯔꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯁꯣꯝ ꯑꯗꯨ ꯂꯝꯂꯩ ꯃꯍꯦꯂꯣꯏ ꯇꯔꯦꯠꯅꯒ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯑꯩ ꯃꯗꯨꯃꯗꯤ ꯈꯪꯖꯗ꯭ꯔꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯤ ngarang numidangdo maduda do makhulla sidagi allona hingna pukraba zatnida khunja miyam udringai aina sum thibada su hausikti somadu thiba fangani haiba sidi thajadri aduna aisu upai leitri aisu thiba yabadi thibani ado nakhoina theng hairak pasida aisu gati leitabani asumna sitna thoktuna khulak pi adugi mafamda tammi khulak pi adusu wakhal adu henena puba thangma ngamduna wakhal tadana dumak mangola duda lekthakri khulak pi denati somagi mama adusu miya marak aduda lekthari masa fanglaroi laina senkri khongi wangmada ahingda lanuna pukri hairak pududa kayada haina man haibano lanmayado fatabadagi hendoktana masada asingba lamui lausingabasu adumak iroina duna lairi khulgi miya madugi pukning ado samthoknaba mahapu hena nungsibina ba haidana lau kayasu thai adubu miyamu sumba wahi kaya amasu yamna puksel chawba minung silaiba miyo yamagi maongda phangdokli khulasigi pukok oine laiba lanmai ge tharaga pukok taru asigi manung lanmai asina khwaidigi faba khwaidigi matik saba pukok ni haidina khunja miyamadu mahai mahai ninfunin fungangna ba hawrli hawjikti lanmai adusu khunja miyamadu da mayumna satlagi tawgada ba thabak aruba khara lehori haidina mayamdigi mahak ado nathairakli kayada fangliba khunja miyamno hawjikti aina loinamak khulasi supai pasiladina aina tawgi khaliba thabagasi ngasidigi adumak pangthokpa hawragi ihan hanbada aina pangthokadabasi sagol thawbalai nati aina khwaidigi sanajabi sakta suda fajrabi sangkholabi maliyado aigi hana oiba aigi talosinga chalanba masi hana pangthoklagi asumna lanmedo akhaba minok amano mayum tamna yamna harawbagi mawongda prabla I asumonda nungaina lakpada mahaki thongal yoksilakpasida somagi akiba fanglaba sakta amado mahaki mangda sapting tingna leppaga leirammi madu ubada lanmai noklamba ado khangpre khangi maithong ado nungsim nungjanaduna masado khangan hanto I aduga amuk mamit ado noiduni yenglubada kanasu leiramdri tasengnamakti mahangna uribado somagi thawai miril natti mahangna fataba thabak ama tawrubagi madugi mahai masada pap ama oina akiba fanglaba sakta mado adamak uduna talairibani hera aingonda ka su lakna baga sari asiba nangnasu nawalaudida asumna lanmayado mafiyado kan mahaki mayum tamna perperp sangai hawjikti ayuki sak thonglagida sak toklaba matum nungthil numis sak yungba baroki pungpham aduda hektamak khawragi aigi nungsibi aigi taloi singda chalagadabi maliya nangi sawong sana aduna aibu hena khawrangba pokhalli ngasigi numisidagi nangbu aina oinabagi damak thau panglagi asumna lanmayado mahaki sakumna perprep changsinkri aduga mahakna sagadaba thong thaktana honakhri asomna maliya adusu ngarang numisidagi masado kariguma thabak ama tawbada itanda tanbugum anam ahasubugum adumak tawduna talairi masil maya sengda khai masagi phamung aduda nungsuk nungjana duna maithong adu imang maksinduna maku sauduna adumak phamaga lairi maliya adu mahaki mama anoibi thaime yedusu isau lang langduna maliya kada sangai ibima nangba hawjik phawba kaidorigi laisabi masama oirabadi ngantana hagutna imungi thaba ingkhang singase losiludana adusu natti nang makatal churaga dumak leiradabani nangmu kanana lawbi doino nasak phana phajarabasu song phiran sarabasu narindo yana talini he sanaroi ngayum palabasu halakani thaime yado isau lang langdana masanupi maliyada khodomi thin thinduna ngangli maliyado iyai hena dabugum maithong ado maksan suktak tawraga asumna hai ima ai ngarang dagini isasi yamna nungaiti inam nammi itan talli aisu asumna nungtidi tawba nattedana nong phadok tawbasidi imana sakhongi makup mata adudi honabadi yaidana nahanwai aina italu si hoida leidgaida ima ithanda honaba natro madudadi ima isaulang amoine hawjingna ina isangamdrabasida imane hektamak isaulang ima aigi isasi anam ahayamna sui haibani thaimai de tasengnamak masana saidigi tawribasi maril tandana
ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯔꯨꯕꯅꯤ ꯃꯁꯥꯅ ꯇꯁꯦꯡꯅꯃꯛ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯥꯏꯊꯣꯡ ꯏꯃꯪ ꯃꯛꯁꯟ ꯍꯥꯏꯔꯛꯄꯁꯤꯗ ꯏꯁꯧ ꯂꯥꯡꯉꯝꯕꯗꯨ ꯍꯟꯈ꯭ꯔꯤ 이비마 ꯅꯪꯕꯨ ꯅꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ 이마ꯗꯤ ꯅꯪꯅ ꯇꯟꯗꯅ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯨꯔꯤ ꯁꯤ ꯑꯩ ꯏꯆꯥꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯏꯃꯥꯅ ꯂꯣꯏꯅꯃꯛ ꯇꯧꯊꯣꯛꯁꯤꯉꯥꯏꯗꯅ ꯑꯗꯣ 이비마 ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯤ ꯄꯨꯡ 10 ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯜ ꯅꯌꯥꯗꯨ ꯁꯦꯡꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯅꯁꯥꯗꯨ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯒꯅꯤ ꯆꯠꯂꯣ ꯅꯆꯜ ꯅꯌꯥꯗꯨ ꯁꯦꯡꯂꯨꯔꯣ 이마ꯅ ꯆꯥꯛꯁꯨ ꯌꯥꯏꯁꯜꯂꯝꯂꯕꯅꯤ ꯏꯟꯖꯥꯡ ꯊꯣꯡꯒꯗꯕꯗ ꯉꯥꯏꯔꯕꯅꯤ ꯆꯠꯂꯣ 이마 ꯆꯥꯛꯈꯨꯝꯗ ꯆꯪꯉꯒꯦꯀꯣ ꯑꯁꯨꯝꯅ ꯊꯥꯏꯃꯤ ꯑꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯇꯧꯕ ꯆꯪꯈ꯭ꯔꯤ ꯃꯥꯔꯤꯌꯥꯗꯁꯨ ꯄꯟꯊꯗ꯭ꯔꯤ ꯄ꯭ꯔꯦꯞ ꯍꯧꯒꯠꯂꯛꯏ ꯃꯆꯜ ꯅꯌꯥꯗꯨ ꯁꯦꯡꯗꯨꯅ ꯃꯁꯥ ꯑꯗꯨ ꯁꯦꯡꯗꯣꯛꯏ ꯑꯗꯨ ꯃꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯁꯤꯗ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝ ꯑꯗꯨꯃꯛ ꯇꯧꯔꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯉꯥꯎꯐꯤꯡ ꯇꯧꯏ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ ꯖꯥꯠꯂ ꯈꯪꯗꯦ ꯏꯅꯥꯛꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯑꯗꯨꯃꯛ ꯇꯧꯏ ꯍꯥꯏꯕꯅꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯇꯧꯕꯅꯤꯗ ꯐꯔꯦ ꯏꯃꯥ ꯆꯥꯛ ꯊꯤꯔꯣ ꯑꯩ ꯆꯥꯛ ꯈꯔ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯆꯥꯅꯤꯡꯉꯛꯀꯗꯕ ꯃꯥꯟꯗꯦ ꯍꯣꯏ ꯏꯕꯦꯝꯃ ꯏꯃꯥ ꯆꯥꯛ ꯊꯤꯔꯛꯑꯒꯦ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨ ꯀꯨꯏꯔꯣꯏ ꯏꯆꯥꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯏꯃꯥꯁꯨ ꯉꯁꯤꯗꯤ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯀꯦ ꯈꯜꯂꯝꯃꯅꯤ ꯆꯠꯂꯔꯣꯏ ꯏꯆꯥꯒꯤ ꯍꯦꯛ ꯄꯨꯟꯅ ꯂꯩꯊꯣꯛꯁꯤꯉꯥꯏꯗꯅ ꯅꯇꯥꯂꯨꯁꯤꯗꯣ ꯂꯩꯔꯤꯉꯩꯗꯗꯤ ꯅꯇꯥꯂꯨꯁꯤ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯂꯝ ꯂꯥꯞꯅ ꯆꯠꯈ꯭ꯔꯦꯗꯣ ꯂꯝꯅ ꯅꯛꯄ ꯑꯣꯏꯔꯕꯗꯤ ꯏꯇꯥꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯁꯨ ꯌꯥꯕ ꯅꯠꯇꯦ ꯅꯪ ꯃꯍꯥꯛꯄꯨ ꯋꯥꯔꯧꯔꯨꯒꯅꯨꯀꯣ ꯃꯍꯥꯛꯁꯨ ꯂꯥꯛꯅꯤꯡꯉꯝꯗꯣꯏꯅꯤ ꯑꯁꯨꯝꯅ ꯊꯥꯏꯃꯩ ꯋꯥ ꯉꯥꯡꯗꯅ ꯆꯥꯛ ꯑꯗꯨ ꯊꯤꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯂꯤꯌꯥ ꯑꯗꯨ ꯆꯦꯛꯃꯣꯛ ꯂꯥꯎꯔꯝꯗꯦ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯚꯨꯝ ꯇꯥꯗꯨꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯦꯛꯊꯈ꯭ꯔꯤ ꯊꯥꯏꯃꯩ ꯑꯗꯨ ꯆꯥꯛ ꯊꯤꯒꯦ ꯍꯥꯏꯗꯅ ꯇꯧꯔꯝꯕꯗꯣ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯋꯥꯟꯊꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯍꯥꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯏꯁꯤꯡ ꯊꯥꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯂꯤꯌꯥ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯃꯂꯤꯌꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯕ ꯑꯃꯗꯤ ꯃꯁꯥꯗ ꯐꯥꯎꯏ ꯊꯥꯏꯃꯩꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯧꯖꯔꯤ ꯃꯇꯝꯅ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12ꯒꯤ ꯄꯨꯡꯐꯝ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯌꯧꯔꯛꯂꯤ ꯑꯁꯣꯝꯗꯅ ꯂꯥꯟꯃꯩ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅꯗꯒꯤ ꯃꯂꯤꯌꯥꯕꯨ ꯁꯥꯟꯅꯒꯗꯕꯒꯤ ꯃꯍꯥꯛꯅ ꯁꯤꯜꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯤꯟ ꯄꯪꯕ ꯍꯧꯒꯗꯧꯔꯤ ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯗꯨꯗ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯏ ꯑꯩꯅ ꯅꯣꯡꯃ ꯇꯨꯝꯃꯤꯟꯅ ꯆꯪꯗꯨꯅ ꯃꯂꯤꯌꯥꯒꯤ ꯐꯤ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯄꯨꯔꯛꯈꯤꯕꯗꯣ ꯃꯁꯤꯅ ꯐꯤꯅ ꯁꯥꯕ ꯂꯥꯏꯙꯤꯕꯤ ꯑꯁꯤꯗ ꯃꯁꯥ ꯑꯁꯤꯗ ꯏꯟꯁꯤꯜꯂꯕꯅꯤ ꯃꯁꯤ ꯌꯥꯎꯔꯕꯅꯤꯅ ꯇꯔꯥꯏ ꯀꯧꯕ ꯌꯥꯔꯒꯅꯤ ꯍꯦꯛꯇ ꯀꯧꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯨꯝꯕ ꯂꯥꯏꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯅ ꯎꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅ ꯍꯦꯛꯇꯃꯛ ꯑꯩ ꯀꯧꯕ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯩ ꯀꯧꯕ ꯂꯥꯛꯂꯕꯗꯤ ꯐꯔꯛ ꯑꯃꯨꯛ ꯇꯥꯗꯅꯀꯣ ꯃꯗꯨꯅ ꯑꯩ ꯅꯥꯀꯣꯏꯅꯅ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯉꯔꯥꯡ ꯍꯥꯠꯈꯤꯕ ꯁꯣꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯗꯨꯅ ꯍꯦꯛꯇꯃꯛ ꯁꯥꯟꯅꯍꯜꯂꯒꯦ ꯑꯁꯨꯝꯅ ꯂꯥꯟꯃꯩ ꯑꯗꯨ ꯃꯂꯤꯌꯥꯒꯤ ꯐꯤ ꯌꯥꯎꯅ ꯁꯥꯔꯕ ꯂꯥꯏꯙꯤꯕꯤ ꯑꯗꯨ ꯃꯃꯥꯡ ꯑꯗꯨꯗ ꯊꯝꯃꯤ ꯂꯥꯏꯙꯤꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯩꯔꯥ ꯆꯥꯎꯅ ꯊꯥꯔꯤ ꯑꯗꯨꯒ ꯀꯣꯏꯕꯗ ꯆꯥꯛꯈꯨꯝꯒꯤ ꯎꯁꯤꯡ ꯈꯔ ꯂꯧꯔꯒ ꯌꯥꯝꯅ ꯊꯥꯅ ꯆꯥꯏꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯂꯕꯗ ꯑꯁꯣꯝꯗꯅ ꯃꯂꯤꯌꯥ ꯑꯗꯨ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯝꯕꯗꯒꯤ ꯍꯦꯟꯅ ꯉꯥꯎꯔꯛꯏ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯅꯤꯄꯥ ꯑꯃꯅ ꯀꯧꯕꯒꯨꯝ ꯁꯣꯟꯊꯥꯡꯅꯅ ꯇꯥꯕ ꯍꯦꯟꯒꯠꯂꯛꯏ ꯃꯃꯥ ꯊꯥꯏꯃꯩ ꯑꯗꯨꯁꯨ ꯆꯥꯛꯈꯨꯝꯗ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯤ ꯑꯁꯣꯝꯗꯅ ꯂꯥꯟꯃꯩ ꯑꯗꯨ ꯃꯈꯨꯠ ꯈꯠꯇꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯣꯝꯗꯒꯤ ꯁꯣꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯁꯨꯝꯅ ꯀꯧꯔꯛꯂꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯅꯨꯡꯁꯤꯠ ꯅꯥꯀꯣꯏ ꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜꯗ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯨ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯅ ꯄꯨꯡꯁꯤꯟ ꯆꯤꯟꯈ꯭ꯔꯤ ꯍꯤꯡꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯀ꯭ꯋꯥꯛꯅ ꯂꯥꯛꯅ ꯈꯣꯡꯏ ꯄꯟꯊꯗꯤ ꯁꯣꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯥꯟꯃꯩꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯁꯤꯡꯖꯪꯅ ꯌꯥꯟꯈꯤꯕ ꯁꯨꯃꯥꯡꯒꯤ ꯈꯥꯡꯉꯦꯟ ꯐꯝꯕꯗꯨꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯅ ꯄꯥꯏꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯩꯒꯤ ꯃꯃꯥꯡꯗ ꯁꯣꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯤ
ꯂꯥꯟ ꯃꯩ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯌꯥꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯃꯇꯝ ꯄꯨꯝꯕꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯥꯎꯐꯗꯦ ꯁꯣꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯁꯨ ꯃꯔꯨ ꯂꯨꯛꯊ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯩ ꯂꯥꯟꯃꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯁꯤ ꯈꯨꯜ ꯃꯤꯌꯥꯝ ꯄꯨꯝꯕꯁꯤꯅ ꯃꯥꯡꯈ꯭ꯔꯤ ꯊꯤꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯂꯧꯅꯈ꯭ꯔꯤ ꯑꯩꯅꯁꯨ ꯅꯍꯥꯛꯄꯨ ꯊꯤꯕ ꯐꯪꯂꯔꯣꯏ ꯃꯇꯝ ꯄꯨꯝꯕꯒꯤ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯃꯃꯤꯠꯇ ꯎꯠ ꯆꯥꯏꯈ꯭ꯔꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯩꯒꯤ ꯂꯧ ꯈꯨꯗꯤꯡꯃꯛꯇꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏꯅ ꯐꯥꯎꯕ ꯈꯪꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟꯃꯩ ꯑꯗꯨ ꯌꯥꯝꯅ ꯀꯔꯦꯝꯅꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯍꯧꯅ ꯍꯧꯅ ꯅꯣꯛꯏ ꯐꯤꯉꯧ ꯁꯦꯠꯂꯒ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯨꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯕ ꯁꯣꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯎꯄꯥꯏ ꯂꯩꯇ ꯃꯄꯥꯡꯒꯜ ꯏꯁꯣꯟ ꯁꯣꯟ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯤ ꯂꯥꯟꯃꯩꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯃꯂꯤꯌꯥ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯩꯅꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯑꯣꯏꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯀꯗꯕꯅꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯀꯥꯎꯊꯣꯛꯂꯕ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯄꯨꯝꯕꯁꯤ ꯊꯨꯡꯕ ꯍꯧꯔꯒꯗꯕꯅꯤ ꯆꯠꯂꯣ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯎ ꯊꯣꯡꯒꯥꯜ ꯇꯝꯅ ꯀꯥꯎꯊꯣꯛꯎ ꯅꯍꯥꯛꯅ ꯍꯥꯏꯒꯗꯕꯗꯤ ꯑꯁꯤꯅꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯥꯡꯂꯤ ꯍꯥꯏꯗꯨꯅ ꯊꯤꯅꯔꯤꯕ ꯅꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯤ ꯃꯥꯂꯤꯌꯥ ꯅꯪ ꯊꯣꯛꯂꯛꯎ ꯀꯨꯟꯊꯣꯡ ꯋꯥꯡꯃꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯁꯤꯟꯅꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯤꯌꯥ ꯑꯗꯨ ꯊꯤꯌꯝꯅꯧꯗꯨꯅ ꯀꯥꯎꯊꯣꯛꯀꯗꯕꯅꯤꯀꯣ ꯆꯠꯂꯨ ꯅꯪꯒꯤ ꯅꯊꯧ ꯑꯗꯨ ꯉꯁꯤꯃꯛ ꯃꯇꯝ ꯄꯟꯊꯕ ꯇꯧꯗꯨꯅ ꯄꯥꯡꯊꯣꯔꯛꯀꯗꯕꯅꯤ ꯆꯠꯂꯨ ꯑꯁꯨꯝꯅ ꯑꯀꯟꯕ ꯂꯥꯏꯔꯣꯜ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯁꯥꯗ ꯐꯨꯐꯨ ꯀꯥꯝꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯣꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯂꯤꯌꯥ ꯍꯣꯏꯒꯤ ꯃꯌꯨꯝꯇꯝ ꯃꯄꯨꯅ ꯍꯥꯏꯕꯗꯤ ꯌꯥꯔꯕ ꯃꯤꯅꯥꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧ ꯂꯥꯛꯂꯤ ꯃꯂꯤꯌꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯄꯗ ꯃꯁꯥꯒꯤ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯒꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯊꯣꯛꯈ꯭ꯔꯤ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯒ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯁꯥꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥꯗꯤ ꯉꯥꯡꯗꯤ ꯃꯄꯤ ꯇꯥꯅ ꯁꯤꯟꯊꯔꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯣꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ ꯄꯟꯊꯗꯤ ꯃꯥꯂꯤꯌꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯥꯟꯃꯩꯅ ꯁꯤꯟꯅꯔꯛꯂꯤꯕ ꯃꯥꯂꯤꯌꯥ ꯈꯛꯇꯅꯤ ꯇꯥꯒꯗꯕꯁꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥ ꯊꯥꯏꯃꯩ ꯑꯗꯨꯅꯗꯤ ꯀꯔꯤꯃꯗ ꯇꯥꯒꯗꯕ ꯈꯪꯒꯗꯕ ꯂꯩꯇꯦ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯂꯦꯞ ꯁꯣꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯥꯂꯤꯌꯥ ꯑꯗꯨ ꯂꯥꯛꯀꯧ ꯀꯧꯔꯛꯏ ꯃꯥꯂꯤꯌꯥ ꯊꯣꯛꯂꯛꯎ ꯅꯪꯒꯤ ꯇꯥ ꯁꯣꯝꯕꯅꯤ ꯊꯣꯛꯂꯛꯎ ꯋꯥ ꯈꯔ ꯁꯤꯟꯅꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯃꯀꯣꯛ ꯉꯥꯎꯔꯤ ꯇꯧꯔꯝꯕ ꯁꯨꯛꯊꯔꯒ ꯂꯩꯔꯝꯕ ꯃꯥꯂꯤꯌꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯤ ꯉꯁꯥꯏꯋꯥꯏ ꯃꯈꯣꯜ ꯇꯥꯔꯝꯕꯗꯨꯁꯨ ꯀꯔꯤꯃꯗ ꯇꯥꯈꯤꯗ꯭ꯔꯤ ꯃꯀꯣꯛ ꯉꯥꯎꯔꯝꯕꯗꯨꯁꯨ ꯐꯈ꯭ꯔꯤ ꯃꯁꯥ ꯑꯗꯨ ꯏꯀꯟ ꯀꯟꯈꯠꯄꯒꯨꯝ ꯇꯧꯔꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ ꯇꯥ ꯁꯣꯝꯕ ꯅꯠꯇꯕ꯭ꯔꯅꯤ ꯇꯥ ꯁꯣꯝꯕꯗꯤ ꯃꯥꯡꯈ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯊꯤꯕꯗ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕꯣꯏꯔꯦꯀꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯥꯂꯤꯌꯥꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯇꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯣꯝꯕ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯁꯣꯝꯕꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯑꯗꯨꯕꯨ ꯃꯥꯂꯤꯌꯥꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯁꯣꯝꯕ ꯑꯗꯨꯗꯤ ꯃꯁꯛ ꯃꯑꯣꯡ ꯑꯗꯨ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯣꯟꯕ ꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯕꯒꯨꯝ ꯇꯧꯔꯤ ꯃꯥꯂꯤꯌꯥꯗꯨꯁꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯖꯣꯔꯤ ꯃꯈꯥꯗꯨꯗ ꯀꯨꯝꯊꯔꯛꯂꯤ ꯇꯥ ꯁꯣꯝꯕꯗꯤ ꯀꯗꯥꯏꯗ ꯂꯣꯠꯂꯨꯕꯅꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥ ꯁꯣꯝꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯋꯥꯅꯔꯒ ꯂꯩꯔꯕꯅꯤ ꯑꯗꯣ ꯇꯥ ꯁꯣꯝꯕ ꯏꯃꯥ ꯄꯥꯕꯗꯗꯤ ꯍꯥꯏꯔꯝꯂꯕ꯭ꯔꯣ ꯍꯜꯂꯛꯂꯦ ꯍꯥꯏꯕꯗꯣ ꯁꯣꯝꯕ ꯑꯗꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯂꯤꯌꯥ ꯑꯩ ꯏꯃꯥ ꯄꯥꯕꯗ ꯍꯥꯏꯗ꯭ꯔꯤꯗ ꯃꯈꯣꯏ ꯎꯅꯗ꯭ꯔꯤꯉꯩꯗ ꯅꯪꯒ ꯍꯥꯟꯅ ꯎꯅꯈꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯑꯁ꯭ꯋꯥꯏꯗ ꯁꯥꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯎꯔꯁꯤ ꯀꯨꯏꯔꯣꯏ ꯐꯠ ꯁꯥꯔꯒ ꯑꯗꯨꯃꯛ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯃꯥꯂꯤꯌꯥꯒꯤ ꯃꯁꯥ ꯑꯗꯨ ꯇꯨ ꯆꯨꯡꯉꯤ ꯃꯥꯂꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯥ ꯁꯣꯝꯕ ꯍꯧꯖꯤꯛꯇꯤ ꯄꯨꯡ 12 ꯇꯥꯔꯤ 12ꯒꯤ ꯄꯨꯡꯐꯝꯅꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯄꯗꯤ ꯏꯃꯥꯅꯁꯨ ꯆꯩꯔꯛꯀꯅꯤꯗ ꯑꯁꯤꯗ ꯁꯨꯝ ꯍꯥꯏꯔꯣ ꯏꯃꯥꯅꯁꯨ ꯇꯥꯔꯣꯏꯌꯦ 이마디 사콤다 타바 인캉 따호리바니 소마나 말이야
ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯆꯠꯂꯤ ꯑꯁꯨꯝꯅ ꯁꯣꯝꯕ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯗꯣꯔꯛꯏ ꯃꯥꯂꯤꯌꯥꯅ ꯏꯕꯨꯡ ꯉꯥꯏꯈꯨꯑꯣ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯐꯔꯦꯅꯦ ꯏꯕꯨꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯆꯞꯌꯨꯡ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯤꯌꯥꯗꯣ ꯋꯥꯈꯜ ꯊꯦꯟꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯁꯣꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯒ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯊꯣꯛꯂꯛꯏ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯊꯣꯡꯒꯥꯜ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝꯒ ꯂꯟꯅ ꯇꯥꯕꯅꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯕꯒ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯣ ꯃꯤ ꯑꯃꯠꯇ ꯆꯠꯅꯕ ꯅꯠꯇꯦ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯣꯛꯂꯛꯂꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯗꯣꯔꯛꯂꯤ ꯃꯥꯂꯤꯌꯥ ꯍꯣꯏꯒꯤ ꯅꯥꯀꯟ ꯈꯔ ꯁꯨꯛꯇꯛ ꯇꯧꯕ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯥꯂꯤꯌꯥꯅ ꯏꯕꯨꯡ ꯀꯥꯏꯗꯅꯣ ꯑꯁꯤꯗ ꯁꯨꯝ ꯍꯥꯏꯔꯣ ꯀꯅꯥꯃꯇ ꯇꯥꯔꯣꯏꯌꯦ ꯃꯥꯂꯤꯌꯥꯁꯨ ꯈꯟꯊꯗꯤ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯏꯕꯨꯡ ꯍꯥꯏꯔꯣ ꯏꯕꯨꯡꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ ꯁꯣꯃꯅ ꯃꯥꯂꯤꯌꯥ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯃꯥꯂꯤꯌꯥꯅ ꯂꯩꯇꯤꯌꯦ ꯏꯕꯨꯡ ꯁꯣꯃꯅ ꯑꯗꯨꯗꯤ ꯑꯩ ꯋꯥꯍꯩ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯃꯥꯂꯤꯌꯥꯅ ꯍꯥꯏꯌꯣ ꯏꯕꯨꯡꯅ ꯍꯥꯏꯕꯗꯤ ꯌꯥꯒꯦ ꯃꯥꯂꯤꯌꯥꯗꯤ ꯁꯣꯃꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯁꯣꯃꯅ ꯍꯥꯏꯔꯛꯏ ꯃꯥꯂꯤꯌꯥ ꯅꯪ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯗꯣꯟꯗ ꯂꯩꯔꯤꯕ ꯂꯥꯟꯃꯩꯗꯣ ꯃꯥ ꯌꯥꯝꯅ ꯐꯕꯅꯤ ꯃꯥꯅ ꯅꯪꯉꯣꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏ ꯑꯗꯣ ꯃꯥꯅ ꯍꯥꯏꯕꯗꯣ ꯅꯪ ꯌꯥꯔꯣ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯃꯍꯥꯛꯅ ꯅꯍꯥꯛ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯅꯍꯥꯛ ꯌꯥꯔꯣꯀꯣ ꯑꯁꯨꯝꯅ ꯁꯣꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯕꯁꯤꯗ ꯃꯥꯂꯤꯌꯥꯗꯣ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ ꯀꯩꯅꯣ ꯇꯥꯁꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯃꯉꯣꯟꯗ ꯂꯩꯕ ꯉꯝꯂꯣꯏ ꯑꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯈꯨꯜ ꯑꯁꯤꯒꯤ ꯐꯠꯇꯕ ꯇꯧꯔꯒ ꯂꯩꯕꯅꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯃꯍꯥꯛꯅ ꯎꯠ ꯆꯥꯏꯔꯒ ꯑꯐꯕ ꯁꯥꯔꯒ ꯂꯩꯕ ꯃꯤ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯩ ꯑꯣꯏꯗꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯣꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯥꯏꯊꯣꯡ ꯑꯗꯣ ꯉꯥꯡꯁꯤꯜꯂꯛꯏ ꯌꯥꯝꯅ ꯁꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯑꯁꯣꯝꯗ ꯂꯥꯟꯃꯩꯅ ꯃꯈꯣꯏꯒꯤ ꯃꯌꯥ ꯀꯥ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅꯐꯝ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯁꯣꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯇꯧꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯁꯣꯝꯗ ꯂꯥꯟꯃꯩꯅ ꯂꯣꯏꯅꯃꯛ ꯇꯧꯔꯛꯂꯤꯕꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯪ ꯃꯥꯂꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯥꯂꯤꯌꯥꯗꯤ ꯁꯣꯃꯗ ꯌꯦꯡꯕ ꯅꯠꯇꯦ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯉꯒ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯂꯥꯟꯃꯩ ꯑꯗꯣ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯁꯣꯃꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯍꯥꯏꯕꯗꯣ ꯈꯪꯖꯕ ꯅꯠꯇꯦ ꯍꯥꯟꯅꯒꯨꯝ ꯁꯣꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯃꯒꯤ ꯁꯛꯇꯝ ꯄꯨꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛ ꯎꯠꯂꯛꯂꯤ ꯃꯥꯂꯤꯌꯥ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯃꯥꯂꯤꯌꯥꯗꯣ ꯐꯠ ꯌꯦꯡꯊꯣꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯁꯣꯝꯕ ꯑꯗꯣ ꯃꯁꯥ ꯄꯨꯝꯕꯗꯣ ꯏꯍꯤꯡ ꯅꯥꯏꯡ ꯁꯥꯔꯤ ꯃꯀꯣꯛ ꯂꯋꯥꯏꯗꯨꯗꯒꯤ ꯏꯈꯤꯡꯅ ꯖꯣꯔꯣ ꯁꯦꯟꯊꯔꯛꯏ ꯑꯗꯨꯒ ꯄꯟꯊꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯄꯨꯗ꯭ꯔꯣꯛ ꯀꯦꯜꯂꯛꯏ ꯊꯥꯡꯅ ꯀꯛꯈꯤꯕ ꯑꯃꯒꯨꯝ ꯑꯗꯨꯒ ꯏꯈꯦꯡꯁꯤꯡ ꯑꯗꯨꯁꯨ ꯕꯣꯔꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯇꯩꯔꯤ ꯑꯗꯨꯕꯨ ꯁꯣꯃꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯌꯥꯝꯅ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃꯗ ꯃꯥꯂꯤꯌꯥꯗ ꯑꯣꯟꯁꯤꯟ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯈꯥꯡꯅ ꯅꯣꯛꯏ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯣꯃꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯣ ꯕꯣꯔꯣ ꯊꯥꯡꯅ ꯀꯛꯈꯤꯕꯒꯨꯝ ꯀꯦꯜꯂꯛꯄꯗꯨꯗ ꯃꯥꯂꯤꯌꯥꯗꯨꯗꯤ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯌꯨꯝ ꯑꯗꯣꯝꯗ ꯃꯁꯥꯗꯨ ꯊꯪꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁꯣꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯤꯔꯝꯗꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯈꯥꯡꯅ ꯅꯣꯛꯏ ꯃꯥꯂꯤꯌꯥ ꯅꯪ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯑꯩ ꯂꯥꯟꯃꯩꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯥꯡꯅ ꯅꯣꯛꯏ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯥꯂꯤꯌꯥꯒꯤ ꯅꯥꯀꯣꯡ ꯑꯗꯨ ꯁꯤꯡꯖꯥ ꯌꯩꯔꯔꯤ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯟ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯖꯨꯔꯤ ꯃꯈꯥ ꯑꯗꯨꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯜꯂꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯥꯂꯤꯌꯥꯗꯨ ꯂꯦꯛꯊꯈ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯅ ꯊꯥꯏꯃꯩ ꯑꯗꯨꯁꯨ ꯃꯄꯥꯜ ꯇꯝꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯍꯧꯖꯤꯛꯇꯤ ꯎꯔꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯪꯒꯣꯜꯒꯤ ꯖꯨꯔꯤ ꯃꯈꯥ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯗꯅ ꯂꯦꯛꯊꯔꯒ ꯂꯩꯔꯤꯕꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯥꯏꯃꯩ ꯑꯗꯨ ꯂꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯁꯥꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤꯕ ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁꯥꯎꯗꯨꯅ
sakum tamna pusalai aduga lawai aduda ising haptuna masanu piadu wakal lakna bakhaidina kanna laknari thaimai ado ashomnara muk khungi khondonda fatkidraba lanmai ado mami usinna khongrai sana famnumado mami ado pangthurai aduga yamna sauna angau ba amugum makhoi gi mayai ka asida kanna lauri Maria ai aron ato pumba nangdi loina makhangli boiriko aduga karigi aina makhoi gi mama masa asibu ngasi phau hingna thamliba ho aduga aina somagi thawai miri lasibu mahaki mafamna tharamdrabadi ai kari oiramba haujikti fari Maria nang ai khwaidagi nungsijabi nupini aduna nahak aigi oidaba yarabani punsi suppa punsi khongloi oina lemina saki Maria ashumna lalmi ado angau ba amugum masilda Maria do kauduna koirau lauri mahakna laurak labada mahakna sanaba makhoi gi maningi wapal de leiba fatraba angang mayamada su phan songduna kapalauba kayamasu tawrakli sabtra kayani makhoi gi mayum gi akhoi bada tawrakliba mayamadu adubu fatabagi maru oiba lanmai adudi masada aki akhang karimati yaumanati khonjel kaya adu taraga mahagi fatabagi mayaya do hena do mathoi hapugum tawri